NAMBOL MUNICIPAL COUNCIL gi manungda leiriba KABOWAKCHING da ngasi Women Fortress ki THOURAM PANGTHOKTUNA u Chara kaya Thabaga Loinana THARIBA using adu Hing-Hannaba self-help group sing da Achouba Thoudang Shinnakhre Imagi mingda u Chara thasi haibathim da Town Planning Department amadi Manipur Urban Development Agency gi medeng makada NAMBOL Municipal Council na sinduna pangthokiba thoram aduda Town Planning Department ki Chief Town Planner Nongthombam Benju Associate Town Planner Maisnam Manas NAMBOL Municipal Council gi Caretaker Chairperson C.S. Bashanta Senior Chief Executive Officer T.S. Ravindra Ward number 12 ki Caretaker Councillor Siza Kunjeswari amadi Ward number 1 ki Caretaker Councillor P. Arunana Chingbana Saruyaki Thouram aduda KABOWAKCHING gi self-help group ahum gi members singna saruyaduna u Chara chani hena thaki Thouram aduga mari lainana Chief Town Planner N. Benjuna hai Ministry gi santhang makhada semgalaba miyam gi pukri achouba sigi akoibada u Chara kaya THARIBA si afaba khongthangni u Chara sing asina akoiba gi pibam phagan hanbaga loinana pukri asida afaba ising yoktuna chaukhatpa kungang ama ohenaba hotnabada achouba mating pangba ngamlagani self-help group sing asina u Chara sing asi Hing-Hannaba amadi akoiba gi pibam ngak senbada achangba sanfam khudingmak ministry na thadarakliba sanfam asidagi sizinagani Lamdam asigi mapam ayambada asigumba program asi mathang paikhatgani laingak amadi department na thadarakliba sanfam sing asi maram chana sizinaduna afaba khunai ama ohenaba punna honaminasi haina mahang makata कोई भारत सरकार की खोंजंग वुमेन फोर्ट्रेस हाइब मिशन सी स्टेट खुदिमक्तगी तौदबा यादबा थौदांग अमु ओइबना कोई अमृत की मखादा अमृत की स्टेट मिशन डायरेक्टर अमु ओइना मसी तौद यादबनी हाइबगी अखोइगी कनो लेबनिना इंस्ट्रक्शन लेबनिना अखोइना अमृत की पुखरी हाइदारे होजि KABOWAKCHIंग दा अखोइना पाइखलिबा पुखरी जी अमृत की सेंथंग मखादा वाटर बॉडी रिजुविनेशन की मखादा अमृत 2.0 सिदगी पाइखतपा प्रोग्राम नि अदुगा अखोइगी अमृत की पुखी मपान मरुइना उपाम्बी थाबगी मिशन सी अमृत की पुखी अकोइ बसी खंगलु हाइबगी अखोइना अखोइगी मेगी तांग कुनिथोइदंगी कुलुंदेबोदा फेज 1 गी ओइना अखोइना टाउन खुदिमंगी चलगा पुखरी मतिक चानु सेमगल लोइरबा आदि कुमांग चावसलबा पुखरी खंगतबनी अदा पुखरी अहुम खंगली अहुम जिगी अकोइबदा अखोइगी KABOWAKCHIंग गी पुखरी जिजु अखोइ खिदंग कुमांग चावसलना लैबनिना मसी थारसी हाइना अखोइना मणिपुर गी ओइना पुखरी अहुम खंगसबनी अदुना ngasi KABOWAKCHIंग दा अखोइ पुखी उपाम्बी पाम्बी सामा थाबगी फंक्शन नजिंग असि पांगथोक